Hey, nangna ningliba pandamda soidana fangani. Videosi loifau yengbiu, nangi punsidu hongdonba yaba video ni. Nangonda thokliba thokdu wathok pumnamak nangonda kanaba kharadi piribani. Awaba kaya thengnakiba. Daite kaya lawkiba amadi nangi khwaidagi nuksina khanjaba misaktu lapthokiba fo. Nangbu hena thawna laiba misak ama oiraknabani. Nangi matamdo haina sizinaduna hena thawna laiba misak ama oihalla. Masi haribagi maramdi ngasigi topic si yamna maroiba tawgi khaliba thabaktu khudakta tawba ngamangadaba mai pakpa misak ama oingadaba video ni. Kanamtana mai paklaga polakkiba nate kananasu nangbu mai pakhanba ngamoi. Nangbu mai pahangadaba misakti nang nasa khaktani. Adubu mai paknaba honabada nangonda yaoriba heinabi karedi lawthokpa changi. Nangna thabak ama tawgi khalakbada tawdanaba thingiba posaktu karamna lawthokani karamna procrastinate tawroi. Mamangi video da karigi procrastinate tawribano haibadu thamjakrabani madu yenglagadi hena gyan tagani. Karigumba nangsi yamna maroiba thabak amana maram oiraga nangi tawgadaba thabaktu tawhandaba taragadi nang thabak yaithokpani haiba yaro. Haibadi thabaktu horen hayeng yaithokpagi hainabi leire haiba yaro. Adubu thabaktu tawningdabagidamak matam kaktana yaithoklaba namitu ka hena maroidaba thabaksing tawraga lelaba maroiba thabaktu tawgadabani khallagasu koina tawduna leiraba waidagi maroiba thabak ama tawgadabagi puthoklaga chalolaga thaknaba honabada tawduna toklaba thabaktu tawnaba matam chabata ngaiduna leiba haribasing asi tawragadi nang procrastinate tawre haibadi thabak yaithokpagi hainabi leire haiba yare. Adubu ka hena thengjalakaba matam leirtraba kandadi nganna haujaramagadi haina khangani masigi hainabisida laisuduna leiraba kumpuraba miyosingdadi mapunsigi chahi chupa masigi chakrasina dum puduna satli masi khwaidigi fattaba taru thabak khudingmakta maithianba yaba hainabi amani. Masi tawdanabagi damak pambai kaya yawba khwaidigi maming chatpa fawba lairi kaya ama leiri adubu madusingdu samjalaga khwaidigi maroiba khwaidigi laiba thabaktu khudaktu tawhanba yaba maroiba pambai teresi mayamda thamjarake pukning changna tabiyo amadi kayam kanabagi haibadu isada palaga yengbiu. Ahanba pambaida nasana sabu ngakpiu. Nangna tawgi khanba thabak amata matam chana tawba ngamjadaba matam khudingmukta yaithokpagi hainabi leibana pangningliba pandamda fangba ngamjadre khallagasu nasana nasabu tathina khanjaganu tijinba kayadagi khangba ngamle madudi nasana nasabu ngakpibana hena afaba wakan khalali amadi tunggi punsida thabak yaithokhande maramdi mamangi video dasu haijakre aikoina thabak yaithoklibasi negative emotion fawbagini karigumba aiko isana fatana khallagadi thabaktu tawba ngamoi haibadi nang nasana procrastinate tawre haiba khangjaragadi nasabu waraujaganu mi ayamba hainabisi leiribani aduna hena fanabagidamak nasabu ngakpiu aduga thabaktu tawbromda mai onsillo haibani. Ani suba pambaida nangi akoibadu hongdu nangi hanana lairik panaba honariba mafamdu hanjin hanjin paba yahandaba nangonda paningdaba pokhalagadi atopa paninggadaba mafam ama yengu natraga nangonda distract tawriba posaksingdu lawthoku nangi table amadi nangi kaduda yengu maduna nangbu lairik paningba fawalibra natraga maduna nangbu nungai thohanba amadi tumningba fawanbra akonbagi si oiragadi nangi mafamdu hongdokpa ama darkar oire natraga akoiba hongdokpa haibasida nangi table du nangna tawgadariba thabaksingduga mari lainaba posaktu khak thamba yai madu darkar oirakadaba machaksing haibadi dictionary oiba yai calculator oiba yai natraga notebook oiba yai madu khutna lamba phangba mafamda thamu nangi akoibadu kudum chanbada natana nangi wakhalsu kudum channaba nangi phone du silent mode natraga flight mode ta thambana nangi budi manghangadabadigi lapna thamgani nangi faklangda theliba laidinasu nangbu distraction thohanba yai adugu picture du lawthoklaga nangonda thawna hapa wahi kaya thetpa yai ngi chu pamjaba wahi paring khara lai. The time you least feel doing something is the best time to do it by Robin Sharma. Haibadi khwaidagi thabak tawningdaba matamdu madu tawnabagi khwaidagi faba matamni haibani. Ahum suba pambai khwaidagi luba thabak to hana taw. Brand trasigi khwaidagi maming chaliba it dead frog haiba lairituda thabak khwaidagi yangna tawgi hairagadi khwaidagi masak thiba achauba hangoido hana saw hairi masida hairibasi nangna thabak khara tawgadaba oiragadi thabak chingdigi manungda khwaidagi hainadaba khwaidagi yaithokkanba aduga khwaidagi arubani khanba thabak to hana taw haibani maramdi nangi energy full yauringaida thabak to tawragadi matam changdana amadi laina tawba ngamgani asumna tawragadi nangonda thabak to loisinba ngammi haibagi harauba amaga loinana nangi lemhauriba matamdu atai araiba thabak singdu energy ichang changdana loisinba ngamgani masigi thawongsi thabak yaithoktanaba khwaidagi kanaba pambai amani masi aigi oinasu khwaidagi pamjaba technique ni. Mari suba pambaida posaktu saruk macha macha oina khaidoku thabak yaithoklibagi maroiba maram amadi thabaktu yamna hena chawi madu tawbada matam yamna changani araiba amana tikhanbagini adu oiba taragadi thabaktu saruk macha macha thokna khaidoku adu saruk macha amada pukning changna honu thabaktu yamna laithorkani thabaktu tawba loisangi khalakpa fawya kudam oina lairik athaba ama pagadaba oiragadi nang lairik tu khaktang ubada paningdaba fawba yai maramdi lairik tu ubada thakatkiduna madu pabagi matam leiroi madu nangna loisinba sungam ngamlaroi khankiba yai asumna khanduna leiragadi lairik tu sukpa paningba fawkidabasu yai
ꯃꯁꯤꯒꯤ ꯃꯔꯝꯅꯅꯤ ꯂꯥꯏꯔꯤꯛꯁꯤꯡꯅ ꯆꯦꯞꯇꯔ ꯃꯆꯥ ꯃꯆꯥ ꯈꯥꯏꯗꯣꯛꯂꯝꯂꯤꯕꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯏꯊꯣꯛꯅꯕ ꯉꯁꯤꯗꯤ ꯆꯦꯞꯇꯔ ꯑꯃꯒꯤ ꯄꯦꯖ ꯑꯃ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯅꯠꯇ꯭ꯔꯒ ꯇꯣꯄꯤꯛꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯍꯦꯟꯅ ꯀꯨꯞꯊꯅ ꯈꯥꯏꯗꯣꯛꯑꯒ ꯄꯥꯕ ꯌꯥꯏ ꯑꯁꯨꯝꯅ ꯄꯥꯔꯒꯗꯤ ꯍꯦꯟꯅ ꯂꯥꯏꯊꯣꯛꯄ ꯑꯃꯗꯤ ꯄꯥꯕ ꯂꯣꯏꯕꯗ ꯊꯕꯛ ꯑꯃ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯅ ꯃꯈꯥ ꯑꯃꯨꯛ ꯄꯥꯊꯅꯤꯡꯕꯁꯨ ꯌꯥꯏ ꯃꯉꯥꯁꯨꯕ ꯄꯥꯝꯕꯩ ꯊꯕꯛꯇꯨ ꯍꯧꯕꯗꯪ ꯍꯧ ꯊꯕꯛ ꯌꯩꯊꯣꯛꯀꯟꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯃꯇꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯊꯕꯛꯇꯨ ꯍꯧꯅꯕ ꯍꯣꯠꯅꯕꯅꯤ ꯃꯉꯥꯁꯨꯕ ꯄꯥꯝꯕꯩꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯒꯅꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯕꯛꯇꯨ ꯇꯧꯒꯦ ꯈꯜꯂꯨ ꯍꯥꯏꯕꯅꯤ ꯊꯕꯛꯇꯨꯕꯨ ꯍꯧꯔꯒꯗꯤ ꯃꯁꯥ ꯃꯊꯟꯇ ꯂꯣꯏꯁꯤꯟꯅꯤꯡꯕ ꯑꯃꯗꯤ ꯂꯥꯏꯆꯨꯕ ꯄꯣꯛꯂꯛꯇꯨꯅ ꯃꯊꯟꯇ ꯃꯈꯥ ꯆꯠꯊꯈꯤꯒꯅꯤ ꯊꯕꯛ ꯍꯧꯕꯁꯤꯃꯗꯤ ꯑꯉꯝꯕꯗꯒꯤ ꯅꯨꯡꯖꯥꯎ ꯑꯃ ꯏꯟꯊꯕꯒꯨꯝꯕꯅꯤ ꯈꯤꯇꯪꯕꯨ ꯏꯟꯊꯈ꯭ꯔꯕꯗꯤ ꯃꯊꯟꯇ ꯆꯦꯟꯊꯖꯈꯤꯅꯤ ꯇꯔꯨꯛꯁꯨꯕ ꯄꯥꯝꯕꯩ ꯊꯕꯛꯇꯨ ꯇꯧꯕꯒꯤ ꯅꯁꯥꯕꯨ ꯔꯤꯋꯥꯔꯗ ꯄꯤꯖꯧ ꯃꯤꯅ ꯊꯕꯛ ꯇꯧꯅꯤꯡꯂꯤꯕꯁꯤ ꯊꯕꯛꯇꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯈꯔ ꯐꯪꯒꯅꯤ ꯈꯟꯕꯒꯤꯅꯤ ꯇꯨꯡ ꯀꯣꯏꯅ ꯇꯧꯔꯒ ꯃꯍꯩ ꯐꯪꯒꯗꯕ ꯊꯕꯛꯇꯤ ꯄꯥꯛꯅ ꯍꯦꯛ ꯇꯧꯅꯤꯡꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯊꯕꯛꯇꯨ ꯍꯧꯕ ꯉꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯁꯔꯨꯛ ꯑꯃ ꯂꯣꯏꯕꯒꯤ ꯅꯁꯥꯗ ꯔꯤꯋꯥꯔꯗ ꯄꯤꯖꯧ ꯍꯥꯏꯕꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯈꯔ ꯅꯊꯟꯇ ꯄꯤꯖꯔꯒꯗꯤ ꯃꯗꯨ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯊꯕꯛꯇꯨ ꯊꯨꯅ ꯇꯧꯅꯤꯡꯒꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯍꯦꯛ ꯂꯣꯏꯕꯒ ꯅꯁꯥꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯕ ꯌꯥꯏ ꯇꯤꯚꯤ ꯉꯥꯏꯍꯥꯛ ꯌꯦꯡꯊꯣꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯄꯥꯝꯖꯕ ꯅꯁꯥꯗ ꯀꯥꯟꯅꯒꯗꯕ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯌꯥꯏ ꯑꯁꯨꯝꯅ ꯇꯧꯔꯒꯗꯤ ꯊꯕꯛꯇꯨ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯀꯅꯤ ꯇꯔꯦꯠꯁꯨꯕ ꯄꯥꯝꯕꯩ ꯊꯕꯛ ꯇꯧꯅꯤꯡꯍꯟꯒꯗꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅꯧ ꯅꯪꯅ ꯃꯤꯅꯤꯠ 10 ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯊꯣꯛꯄꯕꯨꯗꯤ ꯁ꯭ꯇꯤꯚ ꯖꯣꯕꯁ ꯅꯠꯇ꯭ꯔꯒ ꯕꯤꯜ ꯒꯦꯠꯁꯀ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯍꯦꯟꯅ ꯊꯕꯛ ꯇꯧꯅꯤꯡꯕ ꯄꯣꯛꯀꯅꯤ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯅ ꯑꯩꯈꯣꯏꯗ ꯏꯊꯤꯜ ꯈꯔꯗꯤ ꯄꯤꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯤꯚ ꯖꯣꯕꯁ ꯅꯠꯇ꯭ꯔꯒ ꯕꯤꯜ ꯒꯦꯠꯁꯀ ꯅꯨꯡꯇꯤꯒꯤ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯃꯁꯤꯒ ꯃꯥꯟꯅꯅ ꯅꯪꯒ ꯄꯨꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯕꯛ ꯇꯧꯒꯟꯕ ꯄꯣꯊꯥꯒꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯈꯪꯗꯣꯛꯎ ꯃꯈꯣꯏꯒ ꯇꯣꯏꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯧ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯅꯪꯉꯣꯟꯗ ꯊꯨꯅ ꯆꯦꯜꯂꯛꯀꯅꯤ ꯑꯃꯗꯤ ꯊꯕꯛ ꯌꯩꯊꯣꯛꯄꯒꯤ ꯍꯩꯅꯕꯤꯗꯨ ꯄꯣꯛꯀꯅꯤ ꯄꯥꯝꯕꯩꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯅꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯪꯏ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯔꯣ ꯃꯗꯨ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯐꯤꯕꯝꯅ ꯌꯥꯗꯕꯅ ꯅꯪꯅ ꯍꯩꯅꯗꯕ ꯅꯪꯅ ꯇꯧꯅꯤꯡꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯒ ꯂꯩꯈꯤꯕ ꯌꯥꯏ ꯊꯕꯛ ꯇꯧꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯊꯣꯛꯀꯅꯨ ꯆꯞ ꯆꯥꯕ ꯃꯇꯝ ꯍꯥꯏꯕꯁꯤ ꯀꯩꯗꯧꯉꯩꯗ ꯂꯩꯇꯦ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯇꯧꯅꯤꯡꯗꯕ ꯃꯇꯝꯗꯨ ꯃꯗꯨ ꯇꯧꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯉꯨ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯝꯗꯧꯕꯒꯦ ꯑꯗꯨꯒ ꯊꯕꯛ ꯌꯩꯊꯣꯛꯇꯅꯕ ꯅꯪꯅ ꯀꯔꯝꯕ ꯄꯥꯝꯕꯩꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯗ ꯃꯔꯨꯑꯣꯏꯕ ꯂꯧꯁꯤꯡ ꯄꯤꯅꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯥꯎꯃꯩ ꯁ꯭ꯇꯨꯗꯤꯑꯣꯅ ꯃꯊꯪ ꯄꯨꯊꯣꯛꯆꯔꯒꯅꯤ